Churachandpurda Para Special Forces Assam Rifles yauna anti-insurgency operation chathakre hairi Churachandpur district ki manung chana laiba Henglep subdivision da chathakibani hairi source ki matung ina nansu group oiriba UKNA cadres singi mathakta jaga aduda operation chathakibani haibagi thajaba lairi hairi Tuibong Churachandpur 16 January 2026 Tiger German Road Naga Singna Lambi Adum Block Tobagi Kangpokpi Chatkadaba Gari Sing Churachandpur Chandel Tengnopol Longi Lambi da Chatkre Nuclear bomb ki chaitheng fangkraba Japan na nuclear ki kulai saba hokre haina China na claim tawkre Malem gi ani suba lanjaw da America gi mahuta nuclear bomb gi achoba chaitheng fangkraba Japan na yamna lona thupna nuclear ki kulai saba gi thabak paikhat pa hokre haina China na claim tawkre ningsing bayabadi ani suba lanjaw da nuclear bomb na sathina mangan than khraba matung da Japan gi chingba singna leiba sigi oina nuclear bomb saroi haina wasak amaga loina na leirkhibani loina 1970 gi February thada clear Non-Proliferation Treaty (NPT) da sign tongna duna lakhibani adubu chahi kayagi matungda Japan na hongnona malemda honglam liba phibam asige yenglaga wasak adubu thugaiduna nuclear bomb sabigi thaba hurakhibani China na phongdurakiba report asige matungina Japan da hojik nuclear bomb sabada tangai fadana changba plutonium yamna marang kaina leibana maram oiraga supnagi numidang amada nuclear bomb kaya sabagi matik mai leikre Nuclear bomb saroi haina wasak lamba Japan na nuclear bomb sana bahona rakibagi maram kaya amalai maram sing adugi manungda hojik malemda chawna uhung balakliba geopolitical gi fibam amasung China na chingba laibak singna lepa leitena pirakliba kiba fanglaba pressure sing urakpadagi masang akthok chanabagi pandamda nuclear bomb asi Japan na saba hurakibani Japan gi handakta nauna prime minister oirakhibi sanai takai China chayol amagi mamangda phongdokhibada karigumba China na Taiwan da military action chatharabadi Japan gi oinasu aruba fibam amada lakpi yai maram aduna dugumba fibam aduda Japan asu China gi mathakta landa daba yaroi haina phongdorakibani Japan gi oina hojik lairiba fibam asida matam amada hekta China amadi North Korea na nuclear khulagi power sijinaduna Japan da makal makha kaya gi pressure pirakpa yabagi chingnaba kaya lakhibadagi Japan na nuclear khulai sabagi thaba asi chatharakibani report asigi matung ina China Russia amasung North Korea dagi akiba kaya leirakpana Japan na thamjaramba nuclear khulai sadana bagi wasa adu masana thugai jakhibani haukiba chahi 2022 da Japan na national defense strategy semduna long range ki missile sing sabasu haurakibani madugi matung da lan gi makhal makha kaya gi khulai sing su atopa leiba kaya dagi leishin haurakhiba ga loinana advance oiba khulai kaya lepa leitena saba haurakibani China na phongdorakliba Japan na lona thumna nuclear ki khulai sari haribasi kadai fawba chumbano haiba hojingmaki oina khangma ngamdrabasu pes hatri panba China na puthorakpa report amadadi yamna mayek singna pali report asigi matung ina Japan na ihan hanba oina yamna lona thupna nuclear khulai sanabagi damak matik chana plutonium puthokre Japan gi manakta plutonium da laikhrabadi nuclear khulai sabada changliba technology adudi Japan gi oinadi yamna araiba thaba amani numidang amada Japan na adumak yamna laina nuclear khulai saba ngamlagani panbayabadi hokhiba chahi 2016 dasu America gi president Joe Biden na Japan na nuclear ki khulai sabagi matang da pankhiba laikhrabani China gi president Xi Jinping ga wari sanakhiba amada Joe Biden na hangkiba wahang amagi paukhum piraduna Xi Jinping na Japan na nuclear khulai sage hairabadi numidang amada adumak saba ngami haina su phongdokhraba laikhrabani hari India na Bangladesh ta landarabadi khudakta Pakistan na India da amuk landagani ki hankre India na Bangladesh ta landarabadi khudakta Pakistan na India da amuk landagani lauthokre haina Pakistan gi news agency amana phongdoragli report asigi matungina Muhammad Yunus Khan aluchingba Bangladesh ki interim government hauji Pakistan gi langda chapchana thukre ningsingba yabadi Bangladesh hariba leiba asi maning tamba leiba ama oinabagi damak India na choba mateng pangduna Pakistan dagi tokhain tahankhibani adubu amuhana Muhammad Yunus Khan gi lengak lakhibadagi Bangladesh Pakistan gi makhada lakre Pakistan ki Prime Minister Shehbaz Sharif ki political party Pakistan Muslim League Nawaz ki luchingba Kamran Syed Usmani na India da akia khangpiraduna karigumba India na Bangladesh landarabadi Pakistan na khudakta India da sulandagani haina phongdorakhibani wafam asi khakta natana mamang chahi gi May thada Pakistan amadi India gi marakta thokhiba lana dugi matang da sumhangna India gi makta singnaba amaga loinina wafam kaya phongdorakhibani Kamran Syed Usmani na Pakistan gi firal amadi Bangladesh gi firal punna thetminaduna India da chawna akia khangpirakhibani mangna thadoklathiba video amagi matungina ngasi aihangna phongdokliba wafam asi political leader ama oina phongdokpa natte Bangladesh pu chawkhotpa pamba amadi leiba asigi damak Pakistan na lepli haiba khangannabagi damak chatharakhibani hokhiba chahi 2021 da Pakistan na Bangladesh ka afaba mari thamnaba honaduna lakhi matam aduda mai pakpa ngamkhidrabasu ngasi de Pakistan amadi Bangladesh amata oina punna chaminaba ngamle maram aduna India na lakchaba ngamlaroi Kamran Syed Usman
na makha tana phongdokhibada Bangladesh ta leiriba Muslim ichil inausingna Pakistan ga punna chaminanaba honabada mateng pangbiu madu tana yeknaba laibak sing Pakistan amadi Bangladesh anina punna maithiba piba ngamgani haina su phongdorakhibani hai America gi President Donald Trump na Iran da karamba makhal gi khulai sijinaduna landarakadoribano hangnarakre America gi President Donald Trump na Iran da karamba makhal gi khulai sijinaduna landarakadoribano hangnarakre haina malemgi langi matangda nainaba expert singna phongdorakli panbayabadi hauji Iran da akiba fanglaba lepa leitena chathariba iho asida punna mioi lising taragani thoi lom Iran government na hatok pikre haibagi report lakre asiguma fibam asida America gi President Donald Trump na so Iran government gi mayokta iho hauriba mioi singbu pungning thaugaladuna America na mateng panglagani Iho lepa leitena chathabiu haina appeal tawrakhibasu leikrabani cheira asida kariguma America na Iran da landarabadi karamba makhagi khulai sijinarakpa yai haiba wafam maikai kayadagi hangnarakibani panbayabadi Iran hariba leiba asisu langi khulai da adumak wataba leibak amani maram aduna leiba anigi marakta kariguma lan chatharaklabadi achoba lanjau amagi saklon laurakani America gi oina makhoi gi oiba lan mising hojik malemgi tungan balaibak singda Chakhaiduna leiba maramna Iran da landaba haibasida matam kharadi changba yai maramdi Trump ki planning gi matung ina Iran ga matam sangna lan sokna pamde adu amukta da ka hena sohanba yaba attack makhal Trump na Iran da chatharakpa yai America na Iran gan leinariba mari asi haukiba chahi kharadagi yamna falaktaba maramna haukiba chahi khara asida Iran bo maikai mari da question ba yanabagi dama Bahrain Misra Iraq Jordan Kuwait Qatar Saudi Arabia amadi UAE ina chingba leibak singda makhoi gi oiba lanmising deploy tawduna su lakhibani hariba leibak sing asida America gi puna lanmi lising tara rom deploy tawduna leiri na kalamrom da expert singna phongdorakhibagi matung inna mamang chehida America na Iran gi nuclear plant anida B2 bomber sijinaduna thugaikibagi matau gumna Iran gi yamna maruoiba military base thangatlaga air strike chatharakpasu yana lei thawong asina America gi lanmi gi thawai kanba ngambatada natana Iran ga matam sangna lan soknadana atenba matam gi manungda adumak maithiba piba ngamnaba Trump na honarakpa yai natraga drone air to surface strain of missile na Iran da tek chatharakpa yai hariba missile asi pound 1000 gi power leiba chorangna kilometer lising ama hena sana kapa ngamba paksana mangan tahanbagi matik mayai leiba missile amani hariba missile asi fighter jet F-15 F-16 amadi F-35 kal loina na B-1 B-2 amadi B-52 na chingba matik mayai leiraba bomber plane dagi sukap thabang ngamba missile ni atopa lambi ama haibadi Donald Trump na makhoi gi matik mai leiraba drone kaya sijinaduna Iran da landarakpasu yai Iran gi hojik leiriba asonba saruk khakta yenglaga Trump na landarakpasu yai haina expert singna makha tana phongdorakhi sia gi Sukhoi 57 gi technology amadi source code pumnamak India da piraknaba Putin na offer tawrakre Russia gi Sukhoi 57 gi technology amadi source code pumnamak India da piraknaba Putin na offer tawrakre haina report amana phongdorakli Russia ki plane saba company United Aircraft Corporation ki CEO Wadin Barikhan am phongdorakhibada malemda leiriba leibak singi manungda manga suba generation gi khwaidagi advance oiraba Sukhoi Su-57 gi technology amadi source code pumnamak piba haibasi Russia natana kana amatana India da pirakadaba leite maram aduna India na Russia gi offer asi lohubana achuma khongthang oigani hairi ningsingba yabadi tha kharagi mamangda su Russia na Su-57 gi technology amadi source code ki offer tawrakhrabasu India na chapchana paukhum piduna lakhibani Su-57 hariba fighter jet asi lakadariba chahi nifu yankhai mukti adumak update tawduna sijinaba yagani hairi border fencing gi thabak kaibu kayoibagi hotrong hoba utonga manare home ministry ga officer singna yengsin lamlaba sungam khai gi sambal amukka su thudek lamle Manipur da leimina ragliba furuf kanglup singi manung dagi chingi furuf kharana Manipur ga Myanmar ga taina bangam khai paring da FMR amok hanna chana hangadabani amasung ngam khai paring asida sambal khaba yaroi haibagi demand tawraklabasu state osigi tampa ki miyoi singna dingam khai sambal khana ba mari leina balai ta taksin dun lakpadagi ngam khai paring da kharagliba sambal sing amukta natana thengkhang ani ahum lakta thudekpa amasung sambal khaba da sijin na ba yot sing huranduna pukhibagi thodok sing leptana thorakpa nangam khai sambal khabagi thaba asi kaibu kayoibagi utong ahobaga pangkhang na re haiba yare Ministry of Home Affairs na lokhalakpa leiba asigi security ki thabak ki manung chana India amasung Myanmar ani ga taina ba ngamkhai paring da maru oina Manipur ga taina ba sarukta ngamkhai paring da sambal khab gi thabak chatharaklaba su kanagumba kharana ministry ki thabak asi kaibu kayoibagi utong ahoba ohenna ba thawoina honaraklabra haibagi wahang thorakle Mamang thagi anigi numidang da Chandel district ki Molcham PS na Koliba Changpol village ki area oiba border pillar number 67 amasung 68 ki marakta khabangam khai ki sambal gi saruk tagi meter chama gi yankhai dagi chani rom gi oigada ba yot ki sambal sing kakthatu na manghan tahan khraba matung numit nifuga mangani gi rom sujalakpada ngarang ahing da su police station asima ki manung chaliba news homtal dagi
Aivongjang Khul faubagi marakta khaba yotki sambalsing meter 250 romdagi 300 rom faubagi changda sanggadaba saruksing kaktaktuna thudeklamle pauche sina phangba paugi matung ina ngamkai sambal khabagi manung chana yotki sambalsing adu handakta yungduna khaba kuidribani ngarang numidang wairam faubada karisu tawduna lehauraga ngasi ayu anganbadadi meter 250 dagi 300 lom sanggadaba saruksing gi sambalgi yotki makhongsing kakthatlaga thudeklambani hairi ngasi numidang wairam faubadadi thawdo asi kanana karigidamak chatharamlibano haiba chapchana khangmangam khidri mamangdasu more PS na konba border pillar number 77 की मनाक खाब ngamkhai sambal gi yot ki yumbi taraga manga kakthatu na huran khibagi thodok leikrabani ngamkhai sambal khab gi thabak sing handak ta su ministry of segi border management ki secretary Dr. Rajendra Kumar na luchingma timamana laktuna hakthekna na yengsilam khibani home ministry gi makha da pai khalak le ngamkhai sambal khab gi thabak ta ngai hak leitena kaya toi thowalak pagit mayok ta mari lenaba police station singna casing lokhalaga thijin bagi thabak chathare hairabasu ngasi fawbada thodok sing asida chenaba mioi sing fa punba amadi makhoina huran kiba sambal gi saruk sing recover tawba amasung sambal thudekpada sizinaba khuso khulai sing fagat pagi thabakti leitribani pausina makha tana hai more PS ki jurisdiction dagi horaga molcham PS ki jurisdiction fawi manung da khaba ngamkhai sambal sing kakthalaga huran kiba amasung amanga ta thoalagli ba si Manipur amasung yonen lenga kasu tawnari ba militant group sing da yaudaba aduga May 3 2023 dagi horakiba Manipur gi lana sigi manungda Churachandpur area da Kuki Jo singna nauna semba village volunteer turn John BBE Jetna haina mingthonba amasung Myanmar da base tawba Kuki National Army B amadi tamu area da operate tawriba People's Defense Force PDF ka khusabnaraga chatharakpa oiramgani haibagi thajaba khunja singna phongdoknaragli maramdi militant sing asina Myanmar gi ngamkhai manungda leibada khudong chadraba matamda Manipur romda amuk chenselakuna leiba yanaba aduga Myanmar da su amuk changsiduna makhoi gi activity sing chathabada khurau thangdana ba thawoina sambal sing asi lehendana ba honarakpa oigani hairi panba yabadi May 4 2025 ta su Chandel district ki New Somtal area da Myanmar rom dagi afaba makhal gi kuchu kulai matik chana paiba Myanmar da base tawba Kuki Jogi militant sing na Manipur gi ngamkhai lanselakpada Sam Rifles ki khutpu amaga khuthongna bada militant tara sikhibani makhoi dagi AK47 rifles turret M4 rifle ama RPG launcher ama single barrel breech loading rifle mari yauna atai kuchu kulai sing phangkhibani thawdo adu da AR gi khuta leikidaba militant sing adu Myanmar gi mioi sing oibana thawdok thokfam bu koliba molcham PS ta AR na khusin nakibagi thawdok leikrabani